interview yaugera yauroi ra interview da mamingi phama kanda sen yamna pibada keno tawsina maram or kanda akoigi mayam sigi ningba kai be helakpa unemployed gi thabak helakpa kuran chithi helakpa niom sumna thabak taruk tabase sina maram oibne na ahan da akoigi thabak lobo matam sida akoigi government gi job ajik yam noi da bamna thabak sima mang interview yam tawreba lowsing lo laga mi gon de pesa pur ge sen pibe yam yaunai ba ko yam do di mana thabak do mi ho gi tawni waja sanu ke so di kai dia ba tawbadabu masi pesa pi da na magi leiriba knowledge magi keno da yam chumna interview to birakanda yam chumna magi any tawhum to examination tawrakanda thabak se pibi lalu basi kana kana lagi na sum tirapakanda manipur kada tai ba kuki kaluko mai tai haluko hai base sigi instruction soidana biram gane ba Pehelgam attack to matam da 13 days 14 days manung da international border la laga attack to kanda sai problem solve to Gujarat ta community riot thok matam da 2 days 3 days tamai cover to ngam surface to ngam Manipur da almost 40-50,000 of armed force already deployed or later siguma deployed to na atop lam sing international border changna la la kanda action lokhat pangamaga Manipur la iba problem sing action lokhat tri India government masi je Manipur la iba government sing incompetency sok yaram ga adi akoina demand to what pagi la iba problem mo khanghalu da dagi ngasai problem khanghan la iba song incompetence na kra la no aduga India government gi plan policy mo da hai Manipur da di irang thok je akoina yeng mai thok ta di masi hana kai hel lagi hai gi aduma policy mo da ko si yaw le Chahi Animakhai makoina wa Bastu Ngangdana kanda chita Mantri or kanda adu tawni anda tawni ngang kali gino ba adu iba taragati makoi ki mathona si matam du makoina kano to ki basi wa ngangi di ai ngonda aina kan ngangro di ai BJP ki Mantri lokthor pe ya ki Mantri lokthor pe ya kano to pe ya adu na kanda chapa man khara yauri ba adu na si mating lei ba jikse mating lei gadam ne ba ajik mai si minister mai tene khale adu ki kano ko ki zau tribe ama yaure medam ama yaure adu ki nagam yaure deputy kano ani CM ani ni adu wari saba kanda ji moina wari saba kanda makoina mathona lei ba taragati leibak si ki khanba taragati leiba community sing si ki same status da yengbi ba taragati idea Manipur gi wakalon da wari sabi ba kuki na kuki ka wari sabi no ba si sabam thokti ba aduga aina sida objection tawning gi amana hek deputy CM laura kanda buffer zone khati darkar lei ka hai ba se buffer zone kana thami no ba Manipur da moi buffer zone thamam lo seisu kokti wangra poni to indelenga ki su adu kano torogati mokoi da nimcha ki jen koi ge kuki da kano ma chawon pichal gadi makoi gi ma khara divert to yagi dar ka kana khalam gane ba amadu divert to woin udre ba jikti support to woin ure ba koi ne ure je akoi Manipur government je sem ju tham phare phare ka dore hai ba government ji lak pasina result ore kanda Manipur da kadai bu ki ohong por kadau ge duga hana le mi pot gi adum le gi ni haibigi hong dan adum le gi ni haibigi sina ka to re haibigi singum bai opinion ka ja ina kan le thambi government gi thaja ba sidi ai aji ko ge ore di thamde nationalism gi wakan khalama ba leibak si gi khalama ba magi political party gi natraga magi minister du gi wakan khandana thabak si toram magadi asi kuni Chahi Animakhai hong wari si wabam sule leite ba oi mathona leite ba mathona leibiu sine ba kwai si ajik sima mathona leite ba long bulletin namsong awum province ni mai kere gi ngasi akoi go za amo Manihar mamang da FOCS ki president of Biramba hojikna KMWO ki akoi advisor ne lebiriba oza ga unana ba gi tamja ma ngasi lo phangjabi yam nuai je ado ahan boina oza je han mayam ji sak lem khangbi ba ta ga su oza gi ma kere gi introduction am tang to bi na ba ajai thank you khoi gi lelong bulletin ai gi ming ai gi yumnak si thoding jam ni Manihar ni adu leibamna kong bazar nu hai be yare adu hojik ai ji social worker roina mayam gi thabak thorom da dum chen chong ra leijaba adugumba mayam gi chen chong ba pamjaba adugumba misa mane mayam koi gi viewer khuding bapu ai gi mai kai dagi amati lelong bulletin mai kai dagi koi gi ngasi gi hype discussion sida tabi ba loina na yeng bi ba loina na swai ngam yorsu ngang pi hai buduma aya am da thamjage thank you oza ado oza je sigumba koi gi organization civil society aduga koi gi activist amoy na dum work to hai dum yari ado oza na sigum bagi mafam dida changchen biak paje oza gi sai chei ki amu surak podai degi karam karam organization ni yawira ge adugi abe chora history amang koi share to masidi mayam ge thabak tawba mayam ge thabak tawning ba sidi aina semu ba bante artificial ate ba sidi inborn quality ne nai thamge aisi angang ore degi class 6 7 8 9 tamu 9 tamu sai degi di school gi election ni kana dum tawba dai degi dum school gi general secretary kari oida dum lai dug lekai gi soya be sawa white space mem kalle koi je aduga yom gi one de koi thabak si suning di aduga mayam gi ne har ga di koi gi mamang thana chen ba chong ba se si yamna hojina dum horok pani ado ai gi na sum organization ga sum torok pa si 1979 IT swai je da koi gi keno na JK army na la ga yamna Manipur gi insurgency hai ba tare ajiki lalong gi iho si kan na lang pai matam si da
ꯑꯩꯈꯣꯏꯒꯤ ꯁꯤꯐꯥꯏꯁꯤꯡꯁꯤꯅ RJK ꯑꯥꯔꯃꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯉꯥꯁꯤꯗ ꯂꯩꯔꯝꯃꯤ ꯃꯈꯣꯏꯁꯤꯅ ꯑꯣꯠꯄ ꯑꯗꯨꯗꯒꯤ CRPꯒꯤ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯒꯤ ꯀꯥꯔꯐ꯭ꯌꯨ ꯂꯩꯕ ꯁꯤꯒꯤ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯅꯍꯥꯔꯣꯟ ꯃꯌꯥꯝꯁꯤ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇꯁꯨ ꯏꯟꯈꯠꯂꯛꯄ ꯇꯥꯏꯃꯤꯡ ꯑꯃ ꯑꯣꯏꯕ ꯃꯇꯝꯁꯤꯗ ꯌꯨ ꯑꯗꯨꯗꯒꯤ ꯀꯥꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯥꯏꯅ ꯃꯣꯔꯐꯤꯟꯒ ꯀꯥꯏꯅ ꯀꯟꯅ ꯇꯧꯅꯔꯛꯄ ꯃꯇꯝꯁꯤꯗ ꯀ꯭ꯂꯥꯁ ꯑꯩꯈꯣꯏꯒꯤ 1978 9 80 ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯑꯩꯁꯤ ꯀ꯭ꯂꯥꯁ 9 10 ꯇꯝꯃꯦ ꯑꯗꯨꯏꯁꯨ ꯑꯩ ꯍꯛꯆꯥꯡ ꯌꯥꯝ ꯐꯩ ꯃꯤꯁꯤ ꯀꯤꯗꯦꯕ ꯑꯗꯨꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯣꯡꯕ ꯀꯩꯊꯦꯜꯁꯤꯗ ꯂꯩꯕ ꯂꯥꯛꯄ ꯅꯤꯁꯥ ꯆꯥꯕ ꯂꯥꯛꯄ ꯐꯨꯕꯁꯤ ꯑꯩꯅ ꯐꯨꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯨꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯁꯨꯝ ꯑꯔꯥꯟꯕ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯕꯥꯛꯁꯤꯒꯤ ꯃꯥꯡꯅꯕ ꯇꯧꯕ ꯑꯩꯒꯤ ꯀꯝꯃꯨꯅꯤꯇꯤ ꯃꯥꯡꯅꯕ ꯇꯧꯕ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯗꯕ ꯊꯕꯛꯇ ꯀꯩꯅꯣ ꯇꯧꯕꯁꯤ ꯃꯁꯤꯃ ꯌꯥꯝꯅ ꯁꯨꯝ ꯑꯩꯉꯣꯟꯗ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯑꯣꯏꯕ ꯁꯤ ꯌꯥꯝ ꯌꯥꯅꯤꯡꯗꯕꯒꯤ ꯀꯩꯅꯣꯝꯃ ꯂꯥꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯝ ꯃꯌꯥꯝꯒꯤꯁꯤꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯒꯤ ꯉꯜꯂꯤꯉꯩꯗ ꯑꯩꯒꯤ ꯑꯍꯥꯟꯕ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯋꯥꯏ ꯀꯩꯅꯣꯝꯃ ꯃꯗꯨꯒꯤ ꯏꯍꯧꯗꯨ ꯀꯔꯤꯒꯤꯅꯣ ꯀꯧꯁꯜꯂꯛꯑꯦ ꯑꯩꯈꯣꯏꯒꯤ MST ꯍꯥꯏꯅ ꯂꯩꯔꯝꯃꯤ ꯃꯅꯤꯄꯨꯔ MSTꯁꯦ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯈꯔꯅ ꯃꯣꯏ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯦꯒꯦꯟꯁꯇ ꯊꯕꯛ ꯇꯧꯒꯗꯕꯅꯤ MST ꯒꯥꯔꯤꯁꯤ ꯅꯣꯏ ꯃꯌꯥꯝ ꯇꯧꯗꯅ ꯀꯔꯤꯅꯣ ꯃꯩ ꯊꯥꯕ꯭ꯔꯥ ꯏꯟꯊꯨꯕ꯭ꯔꯥ ꯇꯧꯕꯗꯒꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯀꯣꯡꯕ ꯏꯔꯤꯡꯕꯨꯡ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗ ꯆꯦꯟꯕ MST ꯑꯉꯥꯡꯕ ꯑꯃ ꯆꯦꯜꯂꯝꯃꯤ ꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯏꯔꯤꯡꯕꯨꯡꯗꯒꯤ ꯈꯔ ꯑꯃ ꯇꯣꯡꯉꯦ ꯀꯣꯡꯕꯗꯒꯤ ꯈꯔ ꯑꯃ ꯇꯣꯡꯉꯦ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯈꯥꯝꯃꯒ ꯅꯣꯏ ꯒꯥꯔꯤꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯏꯟꯊꯕꯅꯦ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯌꯦ ꯑꯒ꯭ꯔꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤda ꯁꯤꯅ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯦꯒꯦꯟꯁꯇ ꯀꯔꯤꯅꯣ ꯌꯥꯝ ꯀꯟꯅ ꯈꯪꯗ꯭ꯔꯤꯀꯣ ꯃꯣꯏ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯑꯩꯈꯣꯏꯗ ꯑꯣꯜꯂꯤ ꯈꯣꯠꯂꯤꯒ ꯀꯥꯏꯅ ꯁꯨꯝ ꯄꯥꯏ ꯍꯥꯏꯔꯛꯄꯁꯦ ꯁꯤꯒꯤꯅ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯩꯅꯣꯗ ꯏꯟꯊꯩꯌꯦ ꯒꯥꯔꯤꯁꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯤ ꯄꯨꯂꯤꯁꯅꯒ ꯀꯩꯅ ꯈꯔ ꯇꯥꯟꯅꯗꯅ ꯇꯧꯋꯦ ꯁꯨꯝ ꯂꯩꯈꯤꯕꯁꯤꯕꯣꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯁꯨ ꯈꯪꯗꯦ ꯁꯨꯝ ꯃꯌꯥꯝ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯅ ꯈꯔ ꯇꯧꯔꯛꯄꯗꯒꯤ ꯃꯣꯏꯗ ꯈꯔ ꯇꯧꯒꯗꯕꯅꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏ ꯁꯨꯝ ꯂꯥꯛꯄꯗꯒꯤ ꯀ꯭ꯂꯕꯀꯤ ꯀꯔꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯕ ꯑꯗꯨꯒꯤ ꯀ꯭ꯂꯕ ꯑꯄꯨꯟꯕꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕ ꯆꯦꯟꯕ ꯆꯣꯡꯕ ꯒꯦꯝꯒꯤ ꯑꯣꯏꯕꯁꯤꯗꯤ ꯑꯗꯨꯝ ꯌꯥꯝ ꯉꯜꯂꯤꯉꯩꯗꯒꯤ ꯑꯗꯨꯝ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯂꯩꯀꯥꯏꯒꯤꯅꯤ ꯀꯩꯅꯣꯒꯤ ꯍꯥꯏꯔꯒꯗꯤ ꯑꯩ ꯌꯨꯝꯒꯤ ꯋꯥꯁꯤ ꯏꯊꯧ ꯊꯧꯑꯣꯏꯗꯕ ꯑꯃ ꯂꯩ ꯑꯗꯣ ꯃꯁꯤꯃꯁꯨ ꯐꯠꯇꯕ ꯑꯃꯗꯤ ꯂꯩ ꯐꯠꯇꯕ ꯂꯩꯔꯗꯤ ꯑꯩꯅ ꯃꯌꯥꯝꯒꯤꯅꯦꯅ ꯆꯦꯟ ꯆꯣꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯅ ꯃꯌꯥꯝꯒꯤ ꯈꯜꯂꯤꯉꯩꯗ ꯌꯨꯝꯒꯤ ꯌꯦꯡꯗꯕꯁꯦ ꯃꯁꯤꯁꯨ ꯑꯃꯥꯡꯕ ꯑꯃ ꯑꯣꯏꯔꯛꯑꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯝꯕꯤꯜ ꯁꯤ ꯃꯇꯥꯡꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤꯁꯦ ꯃꯌꯥꯝꯒꯤꯁꯨ ꯇꯧꯕꯤꯌꯨ ꯌꯨꯝꯒꯤ ꯐꯦꯃꯤꯂꯤꯒꯤ ꯍꯌꯦꯡ ꯂꯥꯛꯑꯒꯗꯤ ꯃꯁꯤꯁꯨ ꯑꯩ ꯀꯩꯅꯣ ꯍꯥꯎ ꯇꯨ ꯃꯦꯟꯇꯦꯟ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯦꯟꯇꯦꯟ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯍꯥꯏ ꯂꯦꯚꯦꯜꯗ ꯅꯠꯇ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯍꯤꯡꯅꯔꯤꯕ ꯆꯥꯡꯁꯤꯗ ꯆꯔꯥ ꯍꯦꯟꯗꯅ ꯑꯩꯒꯤ ꯈꯤꯇꯪ ꯑꯉꯥꯡ ꯅꯨꯄꯤ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯀꯩꯗꯧꯕ ꯋꯥꯠꯇꯅ ꯍꯤꯡꯕ ꯌꯥꯅꯕꯒꯤ ꯀꯣꯛꯁꯦ ꯃꯁꯤꯃꯁꯨ ꯑꯩ ꯈꯜꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨꯃ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯁꯝ ꯑꯞ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯌꯨꯝ ꯀꯧꯊꯣꯛꯄꯤꯒꯅꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯤꯗ ꯁꯝ ꯑꯞ ꯇꯧꯖꯅꯤꯡꯉꯤꯕ ꯄꯣꯠꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯑꯦꯛꯇꯤꯚꯤꯁ ꯈꯔꯗꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯀꯥꯟꯗ ꯆꯣꯡꯉꯀꯥꯟꯗ ꯆꯥꯅꯤ ꯊꯛꯅꯤ ꯈꯪꯗꯕꯤꯗ ꯍꯥꯏꯇꯥꯔꯦ ꯃꯁꯥꯁꯦ ꯀꯌꯥꯃꯨꯛ ꯀꯗꯥꯏꯐꯥꯎ ꯌꯧꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯛꯑꯒꯦ ꯍꯥꯏꯕ ꯈꯪꯗꯕꯤꯗ ꯆꯦꯟꯕꯁꯨ ꯌꯥꯎꯔꯤꯕ ꯑꯩꯅ ꯈꯤꯇꯪꯈꯛ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯈꯛ ꯂꯩꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯁꯨꯝ ꯇꯧꯕ ꯀꯥꯟꯗ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯇꯧꯔꯤꯕ ꯑꯩꯈꯣꯏꯁꯦ ꯐ꯭ꯔꯤꯂꯤ ꯊꯕꯛ ꯇꯧꯕ ꯉꯝꯗꯕ ꯈꯔ ꯂꯩꯕ ꯕꯤꯍꯥꯏꯟꯗ ꯁꯝꯊꯤꯡ ꯑꯩꯈꯣꯏꯒꯤ ꯑꯀꯤꯕ ꯄꯤꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯏꯖꯔ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯗꯚꯥꯏꯖꯔꯁꯤꯅ ꯇꯧ ꯍꯥꯏꯕ ꯈꯛꯇꯪ ꯇꯧꯕ ꯇꯧꯅ ꯍꯥꯏꯔꯒꯗ ꯑꯩꯈꯣꯏꯁꯦ ꯇꯧꯗꯕ ꯑꯃ ꯂꯩꯌꯦꯕ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯤ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯕꯥꯛꯀꯤ ꯏꯁꯨꯁꯤꯗ CSO ꯃꯌꯥꯝꯅ ꯍꯧꯔꯛꯄ ꯏꯍꯧꯗ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯍꯧꯔꯛꯄ ꯏꯍꯧꯗ CSO ꯃꯌꯥꯝꯅ ꯂꯨꯆꯤꯡꯉꯀꯥꯟꯗ ꯍꯧꯔꯛꯄ ꯏꯍꯧꯁꯤꯡꯁꯤꯗ ꯃꯥꯏ ꯄꯥꯛꯈꯤꯕꯁꯤ ꯀꯔꯝꯕ ꯌꯥꯎꯔꯒꯦ ꯍꯪꯒꯠꯅ ꯑꯝꯇ ꯌꯦꯡꯕꯤꯌꯣꯕꯀꯣ ꯀꯔꯝꯇ ꯌꯥꯎꯈꯤꯗꯕꯅꯤꯀꯣ ꯑꯩꯅ ꯄꯥꯝꯕꯁꯦ ꯑꯩꯈꯣꯏꯅ ꯑꯀꯣꯟꯕ FOCS ꯅꯤꯡꯉꯝꯗꯥꯏꯁꯤꯗ ꯍꯥꯏꯈꯤꯕꯁꯤ ꯏꯐ ꯀꯩꯅꯣꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯂꯤꯡꯈꯠꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯕꯣꯔꯗ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯑꯦꯖꯨꯀꯦꯇꯤꯞ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯤꯗ ꯐ꯭ꯔꯤꯂꯤ ꯈꯔ ꯄꯤꯊꯣꯛꯑꯕ ꯅꯤꯡꯈꯥ ꯇꯝꯅ ꯃꯥ ꯊꯕꯛ ꯇꯧꯍꯜꯂꯨ ꯃꯥꯅ ꯑꯄꯥꯝꯕ ꯊꯕꯛ ꯇꯧꯍꯜꯂꯨ ꯕꯠ ꯇꯧꯒꯗꯧꯕꯗꯨꯅ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯑꯣꯏꯕ ꯅꯠꯇꯕ ꯑꯩꯅ ꯊꯕꯛ ꯇꯧꯔꯤꯕ ꯊꯕꯛꯁꯤꯅ ꯑꯩꯒꯤ ꯄ꯭ꯔꯖꯥꯗ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯀꯥꯏꯒꯗꯕ ꯅꯠꯇꯕ ꯐꯒꯗꯕ ꯋꯦꯗꯗꯤ ꯋꯥꯠ ꯑꯦꯚꯔ ꯀꯥꯟꯅꯒꯗꯕꯗꯨꯗꯤ ꯇꯧꯕ ꯌꯥꯕꯒꯤ ꯑꯌꯥꯕꯁꯤ ꯄꯤꯅꯁꯦ ꯀꯥꯟꯗ ꯋꯥꯠ ꯑꯦꯚꯔ ꯅꯪꯅ ꯑꯄꯥꯝꯕꯗꯨ ꯇꯧ ꯇꯧꯕꯇꯕꯨ ꯂꯩꯕꯥꯛ ꯀꯥꯏꯒꯗꯕ ꯑꯩꯒꯤ ꯄ꯭ꯔꯖꯥ ꯋꯥꯒꯗꯕ ꯊꯕꯛꯇꯤ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯌꯥꯅꯔꯀꯥꯟꯗ FOCSꯒꯤ ꯄ꯭ꯔꯁꯤꯗꯦꯟꯁꯦ ꯑꯩ ꯑꯍꯟꯁꯨ ꯈꯔ ꯑꯣꯏꯁꯜꯂ ꯑꯗꯨꯃꯥꯏꯅ ꯆꯪꯈꯤꯕꯅꯦꯕ ꯑꯗꯨꯅ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯠꯁꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯊꯣꯛꯂꯛꯏꯕꯁꯤꯡꯁꯦ ꯋꯥꯠ ꯑꯦꯚꯔ ꯅꯪ ꯁꯤꯕꯨꯛꯀꯤ ꯂꯦꯚꯦꯜꯁꯦ ꯊꯕꯛ ꯇꯧ ꯁꯤꯕꯨꯛꯀꯤ ꯂꯦꯚꯦꯜꯗ ꯆꯪꯁꯤꯜꯂꯨ ꯉꯝꯃꯒꯅ ꯑꯗꯨꯝ ꯌꯧꯅꯕ ꯏꯟꯈꯣ ꯉꯝꯗ꯭ꯔꯒꯅ ꯀꯥꯏꯕꯨ ꯍꯟꯇꯣꯔꯀꯥꯟꯗ ꯀꯩꯗꯧꯕ ꯌꯥꯒꯦ ꯀꯥꯏꯁꯦ ꯁꯤ ꯈꯛꯀꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯕ ꯅꯠꯇꯅ ꯑꯩ ꯅꯪꯅ ꯈꯣꯡ ꯊꯥꯡꯉꯤꯗꯣ ꯃꯃꯥꯡꯂꯣꯝꯗ ꯊꯥꯡꯒꯤꯗ ꯃꯅꯤꯡꯂꯣꯝꯗ ꯍꯟꯇꯣꯛ ꯃꯅꯤꯡꯂꯣꯝꯗ ꯊꯥꯡꯒꯤꯗꯣ ꯅꯥꯀꯟꯗ ꯊꯥꯡꯉꯣꯅ ꯁꯨꯝ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯔꯒ ꯁꯨꯝ ꯃꯣꯏꯒꯤ ꯊꯤꯟꯕ ꯄꯨꯡꯗꯨꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯖꯒꯣꯏ ꯁꯥꯔꯒꯗꯤ ꯌꯥꯔꯣꯏꯗꯕ ꯈꯔ ꯂꯩꯌꯦꯕ ꯇꯧꯕꯇꯕꯨ ꯂꯩꯕꯥꯛꯀꯤ ꯑꯐꯅꯕ ꯇꯧ ꯄ꯭ꯔꯖꯥꯒꯤ ꯐꯅꯕ ꯇꯧ
ꯆꯨꯝꯅ ꯇꯧ ꯑꯗꯨ ꯇꯧꯕꯇꯕꯨ ꯅꯪ ꯐ꯭ꯔꯤ ꯂꯣꯏꯅ ꯊꯕꯛ ꯇꯧꯅ ꯊꯥꯗꯣꯛꯑꯒꯗꯤ CSO ꯃꯌꯥꯝꯁꯤ ꯌꯥꯝ ꯐꯖꯅ ꯑꯩ ꯃꯥꯡ ꯊꯥꯅ ꯆꯪꯁꯤꯟꯒꯅ ꯍꯥꯏꯕꯒꯤ ꯑꯁꯥꯅꯤ ꯑꯗꯨꯗ ꯑꯩꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯑꯩ ꯇꯝꯈ꯭ꯔꯦꯀꯣ ꯑꯩ ꯏꯁꯥꯃꯛꯁꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯀꯩꯅꯣꯅꯤ ꯍꯣꯀꯤꯒꯤ ꯑꯩꯁꯤ ꯑꯗꯨꯝ ꯁꯥꯟꯅꯔꯛꯏ ꯀꯣꯆꯁꯨ ꯑꯣꯏꯔꯛꯏ ꯑꯗꯨꯒ ꯑꯩ ꯍꯣꯀꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤꯁꯨ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤ ꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯑꯣꯏꯔꯛꯏ ꯏꯆꯥꯁꯤꯡꯁꯨ ꯈꯔ ꯌꯦꯠꯅꯔꯤ ꯑꯗꯩ ꯃꯄꯤ ꯀꯥꯎꯟꯁꯤꯜꯒꯤ ꯑꯗꯨꯝ ꯂꯩꯔꯦ ꯅꯤꯞꯀꯣꯒꯤ ꯑꯣꯏꯔꯦ ꯐꯣꯛꯁꯀꯤ ꯑꯣꯏꯔꯦ ꯍꯧꯖꯤꯛꯁꯨ ꯅꯣꯠ ꯑꯣꯟꯂꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯛꯁꯤ ꯅꯠꯇꯦ ꯑꯩꯅ ꯑꯣꯏꯔꯤꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃꯒꯤ ꯑꯗꯨ ꯀꯩꯅꯣ ꯑꯣꯏꯕ ꯌꯥꯎꯔꯤ ꯑꯩ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯕ ꯌꯥꯎꯔꯤ ꯀꯟꯁꯜꯇꯦꯇꯤꯞ ꯑꯣꯏꯕ ꯌꯥꯎꯔꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯗꯤ ꯑꯩꯅ ꯁꯤꯗꯗꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗꯗꯤ ꯄꯜꯂꯔꯣꯏ ꯃꯨꯞꯃꯦꯟ ꯑꯃ ꯇꯧꯗ꯭ꯔꯒꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯃꯨꯞꯃꯦꯟ ꯇꯧꯕꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯂꯝꯕꯤꯁꯦ ꯃꯁꯤ ꯌꯥꯝꯅ ꯕ꯭ꯂꯣꯛ ꯂꯩꯅ ꯍꯥꯏꯕ ꯋꯥꯈꯜꯗ ꯃꯇꯥꯡ ꯀꯣꯏꯁꯟ ꯑꯃ ꯃꯅꯤꯡꯗ ꯍꯪꯅꯕꯅꯗꯤ ꯁꯦꯝꯖꯕꯅꯦ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯍꯧꯖꯤꯛ ꯑꯣꯖꯥꯗꯨ ꯃꯃꯥꯡꯗ ꯄꯟꯕꯗꯁꯨ ꯈꯔꯗꯤ ꯌꯥꯎꯈ꯭ꯔꯦꯕꯀꯣ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅ ꯂꯩꯕꯥꯛꯁꯤꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯒꯦꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯄꯕ꯭ꯂꯤꯛꯀꯤ ꯁꯥꯏꯠꯇꯒꯤꯕꯨ ꯑꯣꯏꯔꯣ ꯍꯧꯖꯤꯛꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯕꯤꯍꯥꯏꯟꯗ ꯂꯩꯔꯤꯕ ꯑꯦꯗꯚꯥꯏꯖꯔꯁꯤꯡꯒꯤ ꯁꯥꯏꯠꯇꯒꯤꯕꯨ ꯑꯣꯏꯔꯣ ꯒꯣꯔꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔꯗꯤ ꯀꯝꯄꯜꯁꯔꯤ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯤꯕ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯗꯥꯏꯐꯥꯎ ꯌꯧꯕꯒꯤ ꯂꯦꯚꯦꯜꯗ ꯀꯗꯥꯏꯐꯥꯎ ꯊꯕꯛꯁꯦ ꯇꯧꯕ ꯉꯝꯗꯅꯕꯒꯤ ꯃꯑꯣꯡꯗ ꯀꯔꯝꯕ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤ ꯑꯗꯨꯒ ꯀꯩꯗꯧꯔꯒꯗꯤ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯑꯩꯈꯣꯏꯅ ꯁꯣꯜꯕ ꯇꯧꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯦ ꯊꯝꯕꯤꯌꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩꯒꯤ ꯀꯟꯁꯦꯞ ꯑꯩꯅ ꯁꯨꯝ ꯃꯤꯌꯥꯝꯗ ꯑꯩꯅ ꯊꯝꯖꯈꯤꯕꯗꯤ ꯑꯩꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯕ ꯀꯥꯟꯗ ꯑꯩꯒꯤ CSO ꯀꯣꯂꯤꯛ ꯑꯩꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯕ ꯀꯥꯟꯗ ꯑꯩꯅ ꯊꯝꯖꯕꯁꯤ ꯑꯩꯈꯣꯏꯅ ꯐꯝꯃꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤ 10 ꯑꯃ 10 ꯑꯃ ꯐꯝꯃꯀꯥꯟꯗ ꯂꯧꯕ ꯗꯤꯁꯤꯖꯟꯁꯦ ꯁꯤꯅ ꯊꯕꯛ ꯇꯧꯔꯣꯏꯁꯦ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ CSOꯗꯒꯤ ꯍꯦꯟꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ CSOꯗ ꯆꯦꯟ ꯆꯣꯡꯉꯤꯕ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯕ ꯁꯤꯒꯨꯝꯕꯒꯤ ꯑꯦꯗꯚꯥꯏꯁ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯀꯔꯤ ꯄꯥꯝꯃꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯀꯔꯤ ꯇꯧꯍꯟꯅꯤꯡꯉꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯊꯥꯡꯍꯟꯅꯤꯡꯉꯤ ꯀꯩꯀꯥꯏꯁꯦ ꯃꯁꯤ ꯃꯨꯟꯅ ꯈꯪꯗꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯇꯧꯕꯅꯤꯅ ꯃꯗꯨꯒꯤ ꯀꯩꯅꯣꯗꯨꯗ ꯑꯩ ꯆꯪꯁꯤꯟꯕꯒꯤ ꯑꯄꯥꯝꯕꯁꯦ ꯑꯩ ꯃꯁꯤꯃꯗꯤ ꯑꯩ ꯄ꯭ꯂꯦꯠꯐꯣꯝ ꯈꯨꯗꯤꯡꯃꯛꯇ ꯉꯥꯡꯉꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯄꯨꯟꯁꯤꯜꯂꯒ ꯊꯕꯛ ꯇꯧꯁꯤ ꯃꯥꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯂꯝꯕꯤ ꯂꯩꯖꯔꯒꯁꯨ ꯆꯠꯂꯤꯕ ꯏꯚꯟ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯅ ꯀꯨꯀꯤ ꯊꯦꯡꯅꯕꯁꯤꯗ ꯀꯨꯀꯤ ꯊꯦꯡꯅꯕꯁꯤꯗꯤ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯊꯦꯡꯅꯃꯤꯟꯅꯖꯩ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯑꯩꯒꯤ ꯌꯥꯝꯅ ꯍꯝꯕꯜ ꯑꯄꯦꯜ ꯑꯁꯤꯁꯨ ꯁ꯭ꯇꯤꯜ ꯉꯁꯤꯁꯨ ꯑꯗꯨꯝ ꯑꯩ ꯂꯥꯎꯔꯒ ꯂꯩꯔꯤꯕ ꯈꯤꯇꯪ ꯁꯥꯏ ꯋꯥꯔꯤꯗꯤ ꯈꯤꯇꯪ ꯁꯤꯐ ꯇꯧꯊꯣꯔꯛꯑꯒ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯁꯦ ꯁꯦꯝꯈꯤꯕꯁꯦ ꯊꯥ ꯑꯃꯨꯛ ꯐꯥꯔꯛꯀꯗꯧꯔꯦ ꯍꯥꯏꯔꯤꯕ ꯒꯣꯔꯃꯦꯟꯁꯤ ꯂꯥꯛꯄꯁꯤꯅ ꯔꯤꯖꯜ ꯑꯣꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯀꯗꯥꯏꯐꯥꯎꯀꯤ ꯑꯍꯣꯡꯕ ꯄꯨꯔꯛꯀꯗꯧꯔꯤꯒꯦ ꯑꯗꯨꯒ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯄꯣꯠꯇꯨꯗꯒꯤ ꯑꯗꯨꯝ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯍꯣꯡꯗꯅ ꯑꯗꯨꯝ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯁꯤꯅ ꯀꯩꯝꯇ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯁꯤꯒꯨꯝꯕꯒꯤ ꯑꯣꯄꯤꯅꯤꯌꯟ ꯈꯔ ꯑꯣꯖꯥꯒꯤ ꯅꯥꯀꯟꯗꯒꯤ ꯊꯝꯕꯤꯌꯨ ꯒꯔꯃꯦꯟꯒꯤ ꯊꯥꯖꯕꯁꯤꯗꯤ ꯑꯩ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯊꯝꯗꯦ ꯆꯍꯤ 3 ꯃꯌꯥꯅꯦ 2.10 yearsꯀꯨꯝꯕꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯐꯔ ꯇꯧꯈꯤꯕ ꯋꯥꯔꯤꯁꯦ ꯁ꯭ꯇꯤꯜ ꯍꯧꯖꯤꯛ ꯀꯩꯅꯣ ꯂꯣꯏꯗ꯭ꯔꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕꯁꯤ ꯑꯩꯈꯣꯏꯅ ꯇꯧꯗꯣꯔꯤꯕ ꯈꯟꯅꯗꯣꯔꯤꯕ ꯃꯌꯥꯝꯁꯤ ꯁꯤꯒꯤ ꯀꯣꯛꯁꯤ ꯃꯈꯣꯏꯗ ꯍꯥꯟꯅ ꯉꯜꯂꯤꯉꯩꯗ ꯈꯜꯂꯝꯃꯒꯗꯤ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯋꯥꯈꯜ ꯈꯜꯂꯝꯃꯕ ꯂꯩꯕꯥꯛꯁꯤꯒꯤ ꯈꯜꯂꯝꯃꯕ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯃꯤꯅꯤꯁꯇꯔꯗꯨꯒꯤ ꯋꯥꯈꯜ ꯈꯟꯗꯅ ꯊꯕꯛꯁꯤ ꯇꯧꯔꯝꯃꯒꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯍꯤ 2 ꯃꯈꯥꯏ 3 ꯋꯥꯔꯤꯁꯤ ꯋꯥꯐꯝ ꯁꯨꯛꯂꯩ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯃꯊꯧꯅꯥ ꯂꯩꯇꯦꯕ ꯃꯊꯧꯅꯥ ꯂꯩꯕꯤꯌꯨ ꯁꯤꯅꯦꯕ ꯑꯩꯈꯣꯏ ꯍꯥꯏꯁꯦ ꯍꯧꯖꯤꯛꯁꯨ ꯃꯊꯧꯅꯥ ꯂꯩꯇꯦꯕ ꯅꯪꯅ ꯍꯧꯗꯣꯏꯗꯣ ꯐꯔꯦꯕ ꯑꯗꯨ ꯅꯨꯃꯤꯠ 14 ꯁꯨꯔꯦꯕ ꯇꯥꯔꯤꯛ 4ꯗꯅꯦꯕ ꯋꯥꯁꯛ ꯂꯧꯈꯤꯕꯁꯦ ꯉꯁꯤ ꯇꯥꯔꯤꯛ 15ꯔ 6 ꯂꯧꯔꯝꯒꯅꯦꯕ ꯁꯤꯗ ꯐꯥꯎꯗ ꯃꯈꯣꯏ 5 ꯈꯛ ꯀꯩꯅꯣ ꯂꯧꯈ꯭ꯔꯀꯥꯟꯗ ꯍꯧꯖꯤꯛꯐꯥꯎꯗ ꯆꯦꯡꯃꯣ ꯂꯥꯎꯇꯦ ꯑꯥꯗ ꯗꯤꯜꯂꯤ ꯆꯠꯂꯨꯀꯥꯟꯗ ꯑꯗꯨ ꯎꯅꯔꯦ ꯑꯗꯥ ꯎꯅꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯔꯤꯁꯤꯕꯨ ꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯀꯔꯤꯅꯣ ꯁꯤꯅꯤꯗ ꯑꯗꯨꯗ ꯆꯦꯂꯦꯟꯖ ꯇꯧꯅꯔꯝꯕ ꯃꯈꯩ ꯍꯥꯏꯕꯗꯤ ꯆꯍꯤ 2 ꯃꯈꯥꯏ ꯆꯨꯞꯅ ꯃꯈꯣꯏ ꯃꯇꯝꯗꯨꯒꯤ ꯃꯤꯅꯤꯁꯇꯔ MLA ꯃꯌꯥꯝ ꯆꯠꯇꯅ ꯀꯩꯅꯣ ꯑꯃꯠꯇ ꯎꯅꯕꯁꯨ ꯉꯝꯗꯦ ꯑꯃꯤꯠ ꯁꯥꯍ ꯎꯅ ꯉꯝꯗꯦ ꯃꯣꯗꯤ ꯎꯅꯕ ꯉꯝꯗꯦ ꯔꯥꯖꯅꯥꯊ ꯎꯅ ꯉꯝꯗꯦ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯎꯅ ꯉꯝꯗꯦ ꯅꯍꯥꯟ ꯆꯠꯂꯨꯀꯥꯟꯗ ꯎꯅꯔꯦ ꯌꯥꯝꯅ ꯋꯦꯜꯀꯝ ꯇꯧꯗꯅ ꯈꯣꯠꯇꯅ ꯎꯅꯔꯛꯏꯁꯦ ꯁꯤꯁꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯎꯅꯔꯤꯅꯣ ꯁꯤꯅꯦꯕ ꯋꯥꯗꯤ ꯑꯗꯨꯝ ꯐꯖꯩ ꯁꯤꯗ ꯑꯩꯈꯣꯏꯅ ꯎꯔꯨꯗ꯭ꯔꯕꯅꯤꯅꯀꯣ ꯔꯦꯀꯣꯔꯗꯇꯨ ꯐꯪꯗ꯭ꯔꯕꯅꯤꯅ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯒꯤ IDPꯒꯤ ꯑꯗꯨꯒꯤ ꯀꯩꯗꯧꯕꯒꯤ IDPꯗ ꯁꯨꯛ ꯌꯥꯝꯅ ꯆꯍꯤ 2 ꯃꯈꯥꯏꯁꯤ ꯃꯣꯏꯅ IDPꯒꯤ ꯈꯟꯅꯔꯝꯗꯅ ꯂꯩꯔꯀꯥꯟꯗ ꯍꯧꯖꯤꯛꯇ IDPꯒꯤ ꯈꯟꯅꯔꯛꯏꯅꯣꯕ ꯆꯍꯤ 2 ꯃꯈꯥꯏ ꯃꯈꯣꯏꯅ ꯋꯥ ꯕꯥꯁꯇꯨ ꯉꯥꯡꯗꯅ ꯂꯩꯔꯀꯥꯟꯗ ꯍꯧꯖꯤꯛꯇ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨ ꯇꯧꯅꯤ ꯑꯗꯥ ꯇꯧꯅꯤ ꯉꯥꯡꯉꯤꯁꯤꯅ ꯀꯔꯤꯒꯤꯅꯣꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯃꯊꯧꯅꯥꯁꯤ ꯃꯇꯝꯗꯨꯗ ꯃꯈꯣꯏꯅ ꯀꯩꯅꯣ ꯇꯧꯈꯤꯕꯁꯤ ꯋꯥ ꯉꯥꯡꯉꯤꯗ꯭ꯔꯤꯁꯦ ꯑꯩꯅ ꯀꯟꯅ ꯉꯥꯡꯉꯨꯔꯗꯤ ꯑꯩ BJPꯗꯒꯤ ꯃꯟꯇ꯭ꯔꯤ ꯂꯧꯊꯣꯔꯛꯄ ꯌꯥꯏ ꯑꯗꯨꯗꯒꯤ ꯃꯟꯇ꯭ꯔꯤ ꯂꯧꯊꯣꯔꯛꯄ ꯌꯥꯏ ꯑꯗꯨ ꯀꯩꯅꯣ ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯣꯝ ꯅꯥꯀꯟꯗ ꯆꯠꯄ ꯃꯥꯟꯕ ꯈꯔ ꯌꯥꯎꯔꯤꯑꯕ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯃꯇꯤꯡ ꯂꯩꯌꯣꯕ ꯍꯧꯖꯤꯛꯁꯦ ꯃꯇꯤꯡ ꯂꯩꯒꯗꯕꯅꯦꯕ ꯍꯧꯖꯤꯛ ꯃꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯩꯇꯩꯅ ꯈꯜꯂꯦ ꯑꯗꯨꯒꯤ ꯀꯩꯅꯣ ꯀꯨꯀꯤ ꯖꯧ ꯇ꯭ꯔꯥꯏꯕ ꯑꯃ ꯌꯥꯎꯔꯦ ꯃꯦꯗꯥ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒꯤ ꯅꯥꯒꯥ ꯑꯃ ꯌꯥꯎꯔꯦ ꯗꯤꯄꯨꯇꯤ ꯀꯩꯅꯣ ꯑꯅꯤꯅꯤ ꯑꯗꯨ ꯑꯗ ꯋꯥꯔꯤ ꯁꯥꯕ ꯀꯥꯟꯗ ꯍꯧꯖꯤꯛ ꯃꯣꯏꯅ ꯋꯥꯔꯤ ꯁꯥꯕ ꯀꯥꯟꯗ ꯃꯈꯣꯏꯅ ꯃꯊꯧꯅꯥ ꯂꯩꯕ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛꯁꯤꯒꯤ ꯈꯟꯕ ꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯁꯤꯒꯤ ꯁꯦꯝ ꯁ꯭ꯇꯦꯇꯁꯇ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯋꯥꯈꯜꯂꯣꯟꯗ ꯋꯥꯔꯤ ꯁꯥꯕꯤꯌꯣꯕ ꯀꯨꯀꯤꯅ ꯀꯨꯀꯤ ꯈꯛꯀꯤ ꯋꯥꯔꯤ ꯁꯥꯕꯤꯅꯣꯕ
si sabam thokti awa aduga aina sida objection am tawning gi amana hek deputy cm laura ka da buffer zone khari darkar le ka hai base buffer zone si kana thamino ba manipur da moi buffer zone thamam lo moi refugee kang khana buffer tham dam ba aduga ma mana deputy cm mangna buffer zone mafam khari lok thokpa matam chadri ka kai sti very unfortunate oza si pose buffer zone hai pose tasin official oiba puram oir brana jagana soida imagination amne creator organa khoi ama keno ne declare oiba andugum officially oina di khangdi moina si oina toktana thamambai di khangdre ko adumadi moi de dum lo salam ba ye khoi gi india da gi thajal leba security forces sing aduga ngasai gi makhoi gi yanari ba makhoi gi kuki terrorist sing aduga khoi gi innocent people hai tare makhoi di gyan men ta da mina leader tu na pa chapani na adugum me amna thambane ba buffer zone ai je adu da si posida ma sai di deputy cm na hai rai wai na ta pore create tori segregation je make sengalo aduga lapthok na yu process sida manipur je kahel lagi na hai posida officially adi india government na boiro manipur government na boiro sida amuka su mating pang laga he na khaidu alo hai bi wahi oi ga na khale da ni point thambi bi adu chuma mo pham ne adu garang area sen gi keno na ma thole akoi gi keno to bakanda manipur da kuki jing da separate administration pi bakanda naga and maitai gi aya ba yaudana pi be yaro hai ba ma si moi manungi officially moi khara pau khara leram gani hojik su lei ba je koi thajen ha kem leite ba inda lengak sida thajen ngai leite di kuki na maitai da attack to ba kai je sti moi mang da ba phai ba to so ma mo ya ba ma khoi na ki dana wat pa leitana moi na maitai kano da khunai da challenge to reise challenge to reise si oi ba tar di ma khoi ki behind kana lege ha ba se ma se khoi na tom tai ba picking so le ba the cookie na kamai da lan ta bang bagi sakti moi yang wat kini chai sam da ki sangam moi kok ji wang ra poni to inda lenga ki ju adu to kano to ro ga di mokoi da nimcha ki je koi ge cookie da kano ma chawam pi chhala ga di makoi gi ji ma khara divert to ya gi dar ka kana khalam gane ba amadu divert to wo u dre ba jikti support to wo u re ba koi na u re je aduna hojik lotion ge haiba tar ga di chahi ani hela ba chahi ohum changa ba koi gi cookie gi issue si lotion ba gi da makta india lenga na karam step lakot khara ge step lakot ri ko tuklo lakot ki dram ne ba si lakot pa kan da hafta phani ngai leite hai ba hojik makhoi na su aiba ma su yaw da kangbu khara ju lai re ba si su rajniti ne ba si su makhoi gi hidden agenda da dum yaw ba thabang ne ba su nan su ani le ba adu attack ta hole jene nan su the su yaw der ka doi ne ba se su yaw der ka doi ne ba adu ba tar ga di phone khulai pai ri ba ma tor ba mayam si ngasi control tong bangam dri si kari gino jene india lenga na india lenga na control tong bangam dri ba nan keno da koi gi urkhun gi lital da noi ka pa yumai thaba ka da asam phan na moi matung de lepi jene kari gino sini da sidi minna uwa pawdam ne ba sidi tangkul singi hojik su makhoi mamang da kuki myam kano sida maki gi mongkung ba kano lamam le bene sai sida hangkalan da chatra dum lai tangun kangbu da kano ta honde mai da bu le hende kai khoi gi lekam kari lengang chinga na ma le lengang ching da kem taro le heleng le na bu rip kem sida sigumba cancer ki masak oira ba AIDS ki masak oira ba dugumba kuki jing sida india lenga ka kala thami se sidi yam chawa koi manipur da leiri ba laibak sibu nungsi ba aiba tare ko laibak sibu ka haning de ba akoi ki community sibu nungsi ba mi jing jena koi pulla kan da lawba ma thok tai ba mai te ngak tan lawba yaroi naga ngak tan lawba yaroi pangan ngak tan lawba yaroi ba jikti koi tho kan da same voice tan lawba dam ne ba india lenga chathari thabak si kari no se hajik mai te de attack to wangam dre mai te attack to wangam dre kan da moi tangon da kai da naga bs to jing da tawrei sine ba full hills da ngasai gi tiger road german road hajilo bagi masai da full hills da koki irang lom tong da sine ba si suk am na chawba keno gi cookie gi mistake cookie soi ba mayam si loina ba khanga ba ne ba jing da lenga na not only manipur da nagaland auksala me unachal auksala amne ba sai sida india langan cookie si karma makhan gi jati no karma makhan gi mi no makhoi na tawri si kari no hai ba se makhoi na machine chunai nai na da som na kan da makhoi mi khara manipur da admission tawna ba thajale tongan mafam da thajale mai magi ib da thajale aduna pau si chumna pdf pau chumna pdf ni na nang na tor kan da aina tawni na hajala ga di masana ingon da mina hu changoi dro sigi keno se lai ba india langan na the lotion ya di kuning lai ti hai bani da makhoi na support tawre ba je koi na lawri si mai tai gi di noi khulai loi mak noi sai na taw ana loi tawon gre cookie jing tin taw ndri kai gi no ba
double variant asubi moigi local made khara puthorokanda moina khara puthorga nomi kapya da khara puthorokanda loksalakanda mokoi nongoi suk tore kain tawududi sidi phati haibani da aduna irang ji lotion gi haiba taragadi khwaidagi na amicable kana tawsi haragadi ngasai popular government la popular government la agasi moisu akoi peace for ka haiba what kind of peace manipur da karma makhan gi peace no por kadoi se Pahalgam attack to matam da 13 days 14 days manung international border la laga attack to kan da sai problem solve to Gujarat ta community riot thok matam da 2 days 3 days ta moi cover to ngam me surface to ngam me Manipur da di almost 40-50,000 of armed force already deployed to lai ground siguma deploy to na atop lam jing international border changna la la kan da action lokhat pangamaga Manipur la iba problem jing de action lokhat tri India government masi je Manipur la iba government ji incompetence si sau yaram gadra adi akoina demand to what padagi la iba problem moi da khanghalu da dagi ngasai problem je khanghan na la iba song incompetence na krai lai no aduga India government ji plan policy manung da hai Manipur de di irang thok paje akoina yeng moi mathok ta de masi hana kai hel lage haibagi aduma policy manung da ko si gaw le adu matang ho jagi madu sai ki je adu yam chumba keno ne kara masida koi khara tongan naina ba yai ahan bada India laingak na kwaidagi headache oirise makoi gi makok yam si keno da Manipur north east ta koi gi lalobagi irang leibase si makoi da makok yam si hojik India gi manung sita lalobasi moi gi keno rong gi Chhattisgarh rong gi neglect sama keno amal leigre adagi north east ta Assam gi khara leigre ko da Assam gi ju naw sikti aya mana loisalobu gumani the Tripura gi lerami Tripura tiger moju loisan derba gumani adu khaji katang Assam gi di khara sona leigre adu lal hobo ina lingi sidi Manipur sida ngai re hojik se aduna makoi gi amisana ga lautoki ba amalai 2026 ki manung sida moi di June July bo haibane sei tangkhai haibane sigi manung sida India da insurgency ki problem amata lehelaroi haibane aduna makoi na haidoki ba bafam dugi matung ina lalo bosi kana kana ga legena sum thira pakanda Manipur kada taiba aduna Manipur gi lalo bosi solan na ba mapangan solan na ba tongan ba makoi gi rajniti sanarakpa makoi gi tongan ba ko thadara kanda makoi na kamai karida tarake bo andoi tarage di kuki jingsi makoi na election da jum makoi gi moi kuki masa manu haiba legre dana election da mating pangu nakoi gi apam pi ni haiba gi hai na even document ri puthoga mo gi kanano keno gi ra kanano ma haiba legre adu haigiba sina maram oirakanda makoi gi something khadi tawduba yade haibase give and take ke no sida politics sida makoi na India lainga na makoi gi apam se sum tahon ba man bagi kano wakhalo la mai khoina siele ba aduna ne makoi adike thajal aiba more than ahan di lakh ki maya ni thajal mi security processing se sila kanda Manipur da irang phagadra irang nemgadra haibase akoina matam da moi thajal amni na kesu ko kesu mi tai da thoina mai tar kani khalu da bane ba aduna si makoi adugana thajal akanda makoina Manipur gi keno si situation si control to bangam dana mayai di lep ko da kangbu jing duna somna kadana mai tai lehore mayai si dana moi di lep ko da kangbu jing dana somna kadana matai de leba kuki marak to da samin thawina dana nupi ngam ko to kra jagoi sa dana kuki jing da sak thong laga kem tor kanda aduda leirkanda akoina kapan nomai si makoina hala kanda makoi yauna hala kanda sum leibududi sum leibane ba tawrise adu iba taragadi kai koina sum palangje moida tarabudi phaning basa ka nang kadai di paunu ka kaidana ngasi not only akoi maitai khatana haibana teba asar rai phanna kuki sing pulakanda attack tawai haiba sidi nahan keno gi litan gi thogdok sida ju tangul jing sina sap oina haigra bane adu iba ta akoi chahi ani lauri se si aram leitira haibani dana aduna makoina adagi instruction pirakpa kanda kuki kaluko maitai haluko haibase sigi instruction soidana piram gane ba sina maram or kanda ne ba ngasi piram ba ya ba gi possibility le aduna bu keno ni keno moi mathoni mayai de lepuna mayai de lepo ba akoi da si keno ne akoi na khar sole ne attribute lai da pose akoi na haidu je akoi je ya se fear oi pose adu suppress to sidi sidi sai keno duna ne ma moi tori ba attitude tuna ne ba masi haibam thoya ba kyam kuido no sini da ai haibana some kyam kuido ne ba moi lising tara ku leibu suna te ba adu da iraila na dum tawno na taroga moi na kara dum keno tarose sida sum tumina leisala kanda tarokanda madu maru oibadi Manipur gi insurgency gi lo sina bagi damakta ahan bada keno sonhan bai ben la lo sing gi sonhan ba aduna Manipur da la lo kali se NST IM ga tampa tapia so wai tare maite gi la lo sing singa ne Manipur gi la lo sing singa aduna ani ji sonda lagadi soidana makki makoin iraila na dominate tawung ngam ne habigi wakalon se ai India laga na khara du chen bar khale ba aduna tanghon da ge tek taw horai se
Tangun never NSN linked Tangun leader never. I do it, but I Tangun community is Solalaga, my community Solalagadi, Quickie missing Handaragadi, Quickie strength Handaragadi, Quickie losing the localizing localagadi, Sweden and Makimaquida, Handarakani, do it better with the Sweden and Gitchanga can have a Wakalonje, but in the Langana Siamana Maram Oiraganda, Cookie Sijanaraganda, Quickie Lands, Sangela can have a say, Sima, I give observation in a timing. Other shares, see, assume policy in India government side later Manihar, Yam Chow speculation later. So, Manipur government year incompetence, Karzu, Masigi, Tawaki, resistance credit would come to it. Adu resistance would put chance, Hoyam negligence amount later ran a color, other song incompetence, you see high reports problem, so to see the Manipur government year reports you. Manipur government see I can say among the American government you are the Panagreco, Makoki wingless though, the Dum Labany. The heck Iran see our Pakan, the Tau de Mogi, the Plalamati, 1980, Mamang Swai the Gi, Makoi Plalamatoki cookie, Makoi Sigi, Moina Pamiba Plandu, in the Lenga, in the Agarica, Toracanda, Hianamapangan, Pagivaneva. Makoisu, Makoina Pamamisi, Akogi Manipur, the Gilam Karlowa. Brahmatiki Karlova, some like Bangladesh, some Karlova, Mizoram Karlova, the Gamaki Kuki and Sembagi Itiaja, City Dream City, Yamgaling Idegi, book letter in a Pongaganda, Makoki pass step, second step, third step, Kayam Kaido and the later me. Adu live the number or Kanda cannot give. I don't know. Kotiki Sangava, which they never Iran Kratogi. Asagi Mogi, Kanuki, Really Amakasaki. She do trap key, she tried the Mangi than to go post of Wena. Aduga, Anisi, the best, the way one ever go. They peace relates up to we perch upon Nagasu Chalini. Boyu Chalini, the Irangi, Urkunda Lehodraga, Somnakanda, the Lehodraga, Senabati, the Lehodraga, Sonakan, Pukatale, original Karigino have a say, Sima, Pompona, Uraboneva. Aduna, Manipurgi, a chick, Garmel Agasu, Makogi, so you basic in order. Tangisina, politics story, but Cambusin the real politician Yaudo. Laiba, Hoji Poki can watch the way I guess you can't stand up to Mam Yaurico. The Hankana Yamakanda, Hojik, Lady MLA, Mantri, Kandi Amakandi, says the more than 60-70% the Tikada Matanem. Other than Makoy the nationalism, give Wakan Yauke, I give Prajanuk Shibaki or Pam Yauke, Makogi or consider. Makoy just Makoy, the thing is power hungry, power piper, Sian Tanba. Season never policy now, Mimiam, the Wahalaga, no, I had the Kanda, Pashaka Tadaraga, Soroka Siamba, Adona, Quickie, Prazagi, Swaveni, Prazana, when meeting Zikanano, Kanmangam, they never too lazy. Meeting Prazu Kanadam never. Both the Quickie, polishing Anika Lorgam, Uncle Lorga, Dona Sahimanga, Igi right, Chinatopashi, she's Sweden. No, the Pashaka Paki, Sahimanga, the polishing, I know the Manga Piers and Kalazeva. Say Manga, the Lupa, Lishing Manga, and a canon. I do it, but I don't never go. See you to the final judgment of the Carano Fanny, Canana Paracase, Sima Kandabasima, Sima, Quickie Prazagi, a Swaven and Tamsaki. I don't know, as I Nana Hangivodo. Has it popular government, La Kanda Makwiki, as Swavese, Carinoda, Makwisi, Heck, Iran Jahorpadegi, Iran Jahorpadegi, Makoida, Machinjina Kangakanda, Natraka Cabinet Pamakanda. Order ma pibang ang bagi sakti siya. Yaw gidre. Masama kanda dili lenga na loy na bag sima tawai bese. Kutak ta makoy de message tare am. Hek taw ga nongala kanda dum security me am nungdang da moi kanu hola isi ne ba. Aduga kanu thajal emi am thuna kari security advisor yaw rei ne ba. Chief Minister na security advisor tarokanda naina rakanda kadai mafam dana khara hena lan kali kadai mafam dana khara hena kandi ka kaise. Naina rakanda mana adudi Chojampur the Taluso, Kampurum the Taluso, Ikorum the Taluso, Morerum the Nehana, Kachangelu Kaite. Sigi order Tonabase, Sima, Karim Tamakogi Power Yaugidem, Mamang the Labor, popular government say, Makomakut Ponjalaga, some Tambi Vaneva. Sinamaram Orkanda, Makoi, or Pagide, Adagi, see, by the Sinamaram Orkanda, Koju, Makogi Power to excite among the minutes, save the city. But he won't want this, I have never. Makoi Humpu, Labasi, Taraka, Dokrakanda, Yankai to the Mano have an Emakoi, no Congress Wegera, Zanata Dolegera, Adagi Tinamo Wegera, BJP, Lumano have never. The way Manamangam Deva. Wabasung Deva, Hajitan was a local Kangway one ever. Chahi Animakhai Kanakarin, High Geva, against the cookie, against the Maite, a cookie emulating Animated. Other Aquiti Karantan Deva.
ꯁꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯜꯂꯦ ꯍꯥꯏꯕꯅꯤꯗ ꯑꯗꯨꯅ ꯃꯈꯣꯏ ꯃꯥꯟꯅꯔꯀꯥꯟꯗ ꯚꯣꯏꯁ ꯑꯝꯇꯗꯤ ꯂꯥꯎ ꯍꯥꯏꯕꯅꯤꯗ ꯁꯨꯃꯥꯏꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯏꯟꯗꯤꯌꯥ ꯒꯔꯃꯦꯟꯅ ꯑꯩꯈꯣꯏꯗꯤ ꯌꯦꯡꯕꯤꯔꯤꯕ ꯃꯤꯠꯌꯦꯡꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯦꯡꯉꯒꯗꯤ ꯑꯩꯈꯣꯏ ꯏꯔꯥꯡꯁꯤ ꯂꯣꯏꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯅ ꯑꯩꯈꯣꯏꯁꯤ ꯌꯥꯗ꯭ꯔꯦ ꯀꯩꯅꯣꯝꯇꯗꯤ ꯇꯧꯕꯤꯌꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯂꯣꯏꯁꯤꯟꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ BJP ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯅꯠꯇ꯭ꯔꯒ ꯀꯣꯡꯒ꯭ꯔꯦꯁ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯦ ꯄꯨꯔꯥ ꯃꯥꯏ ꯑꯣꯟꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯛꯁ ꯑꯃ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯇꯣꯉꯥꯟꯕ ꯋꯦꯗ ꯆꯠꯂꯅꯤꯒ ꯀꯥꯏꯗ ꯍꯥꯏꯒꯗꯕ ꯂꯥꯎꯒꯗꯕ ꯃꯇꯝꯗꯨꯗꯅ ꯁꯨꯝ ꯆꯥ ꯂꯩꯔꯀꯥꯟꯗ ꯍꯧꯖꯤꯛꯇ ꯊꯣꯛꯂꯛꯄꯁꯤꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯇꯧꯕꯇꯕꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯩꯅꯣꯁꯤꯡꯁꯦ ꯁꯣꯜꯍꯜꯂꯦꯕ ꯃꯈꯣꯏꯗ ꯄꯋꯥꯔ ꯆꯨꯝꯒꯤ ꯄꯤꯗꯦꯕ ꯃꯈꯣꯏꯒꯤ ꯃꯋꯥꯜ ꯁꯨꯡꯂꯧ ꯂꯧꯗꯦ ꯍꯧꯖꯤꯛꯁꯨ ꯂꯧꯔꯣꯏ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯍꯧꯖꯤꯛꯁꯨ ꯂꯧꯔꯣꯏ ꯍꯥꯟꯅꯁꯨ ꯂꯧꯈꯤꯗꯦ ꯍꯧꯖꯤꯛꯁꯨ ꯂꯧꯗꯦꯕ ꯑꯗꯨꯅ ꯂꯧꯗꯕꯁꯦ ꯅꯝꯈꯥꯏꯔꯒ ꯂꯧꯕꯤꯌꯨ ꯍꯥꯏꯕꯅꯤꯗ ꯍꯧꯖꯤꯛꯇꯤ ꯍꯣꯏ ꯑꯗꯨꯗ ꯃꯇꯥꯡ ꯆꯥꯕꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟꯁꯤꯗꯤ ꯇꯦꯟꯌꯔ ꯌꯥꯝ ꯇꯦꯜꯂꯅꯤꯀꯣ ꯃꯥꯗꯤ ꯃꯇꯝ ꯁꯥꯡꯅ ꯄꯥꯏꯒꯗꯕ ꯒꯣꯔꯃꯦꯟ ꯅꯠꯇꯦ ꯑꯇꯦꯟꯕ ꯃꯇꯝꯁꯤꯗ ꯄꯥꯏꯕ ꯃꯇꯝꯁꯤꯗ ꯁꯝ ꯊꯥ ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯑꯍꯨꯝꯁꯤ ꯃꯅꯨꯡꯗ ꯅꯣꯏꯅ ꯁꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯊꯥꯖꯒꯦ ꯍꯥꯏꯗꯤ प्रजाꯁꯤꯡꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯣꯏꯅꯅꯤ ꯈꯪꯗꯦ CSOꯒꯤꯅꯤ ꯈꯪꯗꯦ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯀꯥꯟꯗ ꯅꯣꯏ ꯒꯣꯔꯃꯦꯟꯁꯦ ꯑꯩꯈꯣꯏ ꯊꯥꯖꯒꯦ ꯍꯥꯏꯕ ꯌꯥꯅꯕꯒꯤ ꯃꯇꯝꯗ ꯃꯣꯏ ꯌꯥꯝꯗ꯭ꯔꯕꯗ ꯀꯔꯤ ꯊꯕꯛꯇꯤ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯃꯁꯤ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣꯅꯦ ꯚꯣꯠ ꯂꯦꯞꯄꯁꯤ ꯁꯦꯟ ꯌꯥꯝ ꯆꯪꯉꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯇꯧꯔꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯈꯪꯉꯦꯕ ꯇꯥꯈꯣꯕ ꯚꯣꯠ ꯂꯦꯞꯄꯁꯤ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯦꯕ ꯉꯁꯥꯏꯒꯤ ꯆꯍꯤ 3-4ꯗꯤ ꯁꯦꯟ ꯁꯤꯇꯥꯟ ꯇꯥꯟꯗ꯭ꯔꯦꯕ ꯄꯋꯥꯔ ꯂꯩꯇ꯭ꯔꯕꯅꯤꯅ ꯆꯍꯤ 2ꯃꯨꯛꯁꯦ ꯊꯥ 5-6ꯁꯤꯗꯅ ꯁꯦꯟ ꯇꯥꯜꯂꯛꯀꯗꯣꯏꯅꯦꯕ ꯁꯤꯗꯤ ꯐꯦꯛꯅꯤꯀꯣ ꯆꯨꯝꯃꯝꯅꯤꯀꯣ ꯁꯤꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛ ꯂꯦꯝꯍꯧꯔꯤꯕ ꯊꯥ 5-6 ꯂꯦꯝꯍꯧꯔꯤꯁꯦ ꯆꯍꯤꯁꯤꯗꯅꯦ MLA ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯁꯦ ꯁꯤꯠ ꯅꯥꯟ ꯁꯦꯝꯃꯒꯦ ꯀꯩꯅꯣꯗꯒꯤ ꯂꯧꯔꯒ ꯑꯩ ꯃꯟꯇ꯭ꯔꯤꯁꯨ ꯁꯤꯠ ꯅꯥꯟ ꯁꯦꯝꯃꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯃꯗꯨ ꯆꯦꯜꯂꯒꯗꯤ ꯐꯩꯕ ꯁꯣꯏꯗꯅꯃꯛꯀꯤ ꯂꯝꯕꯤ ꯊꯣꯡ ꯂꯪꯉꯛꯄ ꯌꯥꯏ ꯏꯔꯝ ꯅꯂꯥ ꯐꯔꯛꯄ ꯌꯥꯏ ꯇꯣꯉꯥꯟꯕ ꯊꯕꯛ ꯐꯪꯗꯕ ꯏꯝꯄ꯭ꯂꯣꯌꯤ ꯈꯔ ꯐꯪꯉꯛꯄ ꯌꯥꯏ ꯃꯌꯥꯝ ꯇꯧꯔꯛꯄ ꯌꯥꯏꯑꯕ ꯑꯗꯨ ꯅꯠꯇꯅ ꯍꯧꯖꯤꯛꯇꯤ ꯚꯣꯠꯁꯤꯗ ꯀꯔꯣꯔ ꯆꯪꯕꯅꯤꯅ ꯀꯔꯣꯔ ꯄꯥꯏꯍꯧꯗꯕ MLA ꯀꯔꯣꯔ ꯄꯥꯏꯍꯧꯗꯕ ꯃꯟꯇ꯭ꯔꯤꯗꯨꯗꯤ ꯚꯣꯠ ꯀꯥꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯚꯣꯠ ꯑꯁꯤꯗꯤ ꯀꯥꯕ ꯍꯥꯏꯁꯤꯗꯤ ꯚꯣꯠ ꯀꯥꯕꯁꯤ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯃꯟꯇ꯭ꯔꯤ ꯑꯣꯏꯁꯤ ꯅꯨꯡꯉꯥꯏꯈ꯭ꯔꯕꯅꯤꯅ ꯑꯗꯨ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩꯗꯤ ꯊꯥꯗꯔꯛꯏꯕ ꯂꯨꯄꯥ 100 ꯊꯥꯗꯔꯛꯑꯒꯁꯨ ꯀꯩꯅꯣ ꯇꯧꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯅ ꯗꯤꯕꯂꯞꯃꯦꯟꯁꯦ ꯍꯣꯏ ꯃꯣꯏꯅ ꯄꯣꯔꯝ ꯌꯥꯜꯂꯝꯕꯒꯤꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯄꯣꯔꯝ ꯌꯥꯜꯂꯝꯃꯀꯥꯟꯗ ꯃꯊꯪꯒꯤ ꯀꯩꯅꯣꯅꯒ ꯃꯣꯏꯒꯤ ꯄꯥꯟꯈ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯌꯥꯜꯂꯝꯃꯕꯅꯤ ꯁꯤ ꯁꯦꯝꯃꯕꯅꯤ ꯑꯦꯄ꯭ꯔꯨꯞ ꯂꯥꯛꯇꯣꯔꯦ ꯁꯤꯃ ꯇꯧꯕꯒꯤ ꯀꯩꯅꯣ ꯇꯧꯗꯣꯔꯦ ꯀꯥꯏꯅ ꯂꯥꯎꯊꯣꯛꯑꯀꯥꯟꯗ ꯁꯨꯝ ꯅꯨꯡꯉꯥꯏꯕꯩꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯃꯆꯥ ꯊꯥꯗꯔꯛꯑꯀꯥꯟꯗ ꯃꯗꯨꯅ ꯗꯤꯕꯂꯞꯃꯦꯟ ꯇꯧꯔꯀꯥꯟꯗ ꯍꯦꯟꯅ ꯊꯥ 5-6ꯁꯤꯗ ꯃꯌꯥꯝ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕꯁꯦ ꯁꯤꯃꯗꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯗꯨ ꯂꯥꯝꯕ ꯐꯪꯗꯦ ꯊꯣꯏꯗꯣꯛꯅ ꯃꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯅ ꯁꯤꯒꯤ ꯏꯝꯄꯣꯔꯇꯦꯟ ꯍꯥꯏꯕꯕꯨ ꯃꯈꯣꯏꯒꯤ ꯏꯝꯄꯣꯔꯇꯦꯟꯗꯤ ꯑꯩ ꯂꯨꯖ ꯑꯣꯏꯕꯕꯨꯗꯤ ꯋꯤꯟ ꯑꯣꯏꯕꯁꯤꯅ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯃꯤꯠꯌꯦꯡꯁꯤ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤ ꯇꯨꯅꯤꯡꯕ ꯅꯠꯇꯦꯗ ꯐꯨꯅꯔꯁꯨ ꯑꯩ ꯐꯨꯅꯤꯡꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯐꯨꯕ ꯉꯝꯅꯅꯕ ꯑꯩꯒꯤ ꯕꯥꯏꯍꯨꯛ ꯇꯧꯔꯀꯥꯟꯗ ꯁꯦꯟ ꯈꯔ ꯇꯥꯜꯍꯧꯕ ꯍꯥꯏꯁꯦ ꯁꯤꯗꯤ ꯑꯗꯨꯝ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯁꯥꯅꯤꯅ ꯑꯗꯨꯝ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯤ ꯑꯗꯨ ꯗꯤꯕꯂꯞꯃꯦꯟꯗ ꯊꯥ 6 ꯉꯁꯤ ꯊꯥ ꯃꯈꯥꯏ ꯅꯨꯃꯤꯠ 20 ꯊꯥ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕꯅꯦꯕ ꯁꯤꯗ ꯀꯩꯁꯨ ꯅꯍꯥꯟ ꯒꯣꯏꯂꯥꯁ ꯊꯥꯎ ꯀꯥꯏꯅ ꯀꯣꯏꯂꯥꯁ ꯈꯔ ꯊꯥꯈꯤꯕꯒꯩꯁꯤꯅꯤ MLAꯁꯤꯡꯁꯤꯅ ꯄꯨꯔꯥ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯀꯥꯟꯗ ꯇꯧꯕꯒꯤ ꯋꯥꯐꯝꯗꯨꯃꯗꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯀꯥꯟꯗ ꯃꯥꯁꯨ ꯑꯗꯨꯝ ꯂꯣꯡꯗꯣꯔꯤꯕꯅꯤꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯛꯑꯣꯏꯕ ꯀꯩꯒꯨꯝꯕ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟ ꯑꯗꯒꯤꯗꯤ ꯑꯦꯕ꯭ꯔꯤ ꯑꯣꯊꯣꯔꯤꯇꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯣꯖꯥꯅ ꯂꯣꯏꯅꯃꯛ ꯋꯥ ꯑꯃ ꯍꯥꯏꯕ ꯃꯇꯝꯗ ꯆꯠꯂꯦ ꯍꯥꯏꯅ ꯈꯜꯂꯁꯦ ꯁꯨꯝ ꯏꯃꯥꯖꯤꯅꯦꯁꯟꯅꯤꯀꯣ ꯋꯥꯈꯜꯗ ꯁꯥꯒꯠꯄ ꯋꯥꯅꯤ ꯆꯠꯂꯦꯅ ꯈꯜꯂꯁꯦ ꯆꯍꯤ 5ꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝꯅ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯑꯃ ꯑꯣꯖꯥꯅ ꯁꯖꯦꯁ ꯇꯧꯒꯦꯅ ꯈꯜꯂꯦꯕ ꯉꯁꯥꯏꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯒꯤ ꯃꯊꯛꯇ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯖꯦꯁꯟ ꯄꯤꯒꯗꯒꯦ ꯑꯗꯨꯒ ꯀꯔꯝꯕ ꯊꯕꯛ ꯄꯣꯂꯤꯁꯤ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯑꯃ ꯄꯥꯏꯈꯠꯂꯀꯥꯟꯗ ꯃꯅꯤꯄꯨꯔꯁꯤꯗ ꯆꯍꯤ 5ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯦꯠꯂꯤꯁ ꯂꯣꯏꯅꯃꯛ 100%ꯃꯛ ꯁꯦꯝꯗꯣꯛꯄ ꯉꯝꯗ꯭ꯔꯒꯁꯨ 50%ꯁꯤꯃꯗꯤ ꯆꯦꯟꯖ ꯂꯥꯛꯍꯟꯕ ꯉꯝꯃꯦ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯀꯔꯝꯕ ꯄꯣꯂꯤꯁꯤ ꯑꯃ ꯑꯣꯖꯥꯅ ꯑꯦꯗꯚꯥꯏꯁ ꯇꯧꯒꯅꯤꯅ ꯈꯟꯕꯤ ꯑꯦꯗꯚꯥꯏꯁ ꯇꯧꯕꯁꯤ ꯃꯣꯏꯅ ꯂꯧꯒꯗꯕꯗꯤ ꯅꯠꯇꯦꯀꯣ ꯍꯧꯖꯤꯛꯀꯤꯁꯤꯅ ꯂꯧꯒꯗꯕ ꯋꯥꯔꯗ ꯑꯃꯈꯛꯀꯤ ꯋꯥꯔꯤꯅꯤ ꯃꯣꯏꯅ ꯑꯦꯗꯚꯥꯏꯁꯁꯦ ꯂꯧꯔꯣꯏ ꯑꯍꯥꯟꯕꯗꯅꯦ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯠ ꯃꯌꯥꯝ ꯊꯕꯛ ꯐꯪꯗꯕꯒꯤ ꯀꯔꯤꯒꯤ ꯃꯌꯥꯝ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯊꯕꯛ ꯂꯧꯕ ꯀꯥꯟꯗ ꯃꯁꯤꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯄꯤꯗ꯭ꯔꯒꯗꯤ ꯊꯕꯛ ꯐꯪꯗꯕꯒꯤ ꯋꯥꯐꯝ ꯑꯃ ꯂꯩꯕꯁꯦ ꯃꯁꯤꯃ ꯀꯥꯔꯛꯏꯕ MLA ꯃꯟꯇ꯭ꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯑꯩꯒꯤ ꯅꯣꯂꯦꯖꯇ ꯑꯩꯅ ꯄꯥꯝꯃꯤꯕ ꯑꯩꯅ ꯇꯧꯔꯤꯕ ꯀꯝꯄꯤꯠꯇꯨꯗ ꯃꯥꯒꯤ ꯅꯣꯂꯦꯖꯇꯨꯅ ꯐꯪꯕ ꯉꯝꯅꯕ ꯍꯣꯠꯅꯕ ꯃꯥꯏ ꯐꯪꯐꯝ ꯊꯣꯛꯄꯁꯦ ꯑꯗꯨ ꯅꯠꯇꯅ ꯍꯧꯖꯤꯛꯇꯤ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯒꯦꯔꯥ ꯌꯥꯎꯔꯣꯏꯔꯥ ꯏꯟꯇꯔꯚ꯭ꯌꯨꯗ ꯃꯃꯤꯡꯒꯤ ꯐꯝꯃꯀꯥꯟꯗ ꯁꯦꯟ ꯌꯥꯝꯅ ꯄꯤꯕꯗ ꯀꯩꯅꯣ ꯇꯧꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯍꯦꯜꯂꯛꯄ ꯑꯟꯑꯦꯝꯄ꯭ꯂꯣꯏꯒꯤ ꯊꯕꯛ ꯍꯦꯜꯂꯛꯄ ꯍꯨꯔꯥꯟ ꯆꯤꯊꯤ ꯍꯦꯜꯂꯛꯄ ꯅꯤꯌꯣꯝ ꯆꯨꯝꯅ ꯊꯕꯛ ꯇꯧꯔꯛꯇꯕꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅꯤꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯂꯧꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯔꯃꯦꯟꯒꯤ ꯖꯣꯕ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯊꯕꯛꯁꯤ ꯃꯃꯥꯡꯗ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯝ ꯇꯧꯈ꯭ꯔꯦꯕ
ꯂꯧꯁꯤꯡ ꯌꯣꯜꯂꯒ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯄꯨꯔꯒ ꯁꯦꯟ ꯄꯤꯕ ꯌꯥꯝ ꯌꯥꯎꯅꯩꯑꯕ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯃꯥꯅ ꯊꯕꯛꯇꯨ ꯃꯤꯍꯧꯕꯒꯤ ꯇꯧꯕꯅꯤ ꯑꯗꯨꯝ ꯋꯥꯖꯁꯅꯨ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦꯕ ꯇꯧꯕꯗꯕꯨ ꯃꯁꯤ ꯄꯩꯁꯥ ꯄꯤꯗꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯅꯣꯂꯦꯖ ꯃꯥꯒꯤ ꯀꯩꯅꯣꯗꯨꯗ ꯌꯥꯝ ꯆꯨꯝꯅ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕꯤꯔꯀꯥꯟꯗ ꯌꯥꯝ ꯆꯨꯝꯅ ꯃꯥꯒꯤ ꯑꯦꯅꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯔꯀꯥꯟꯗ ꯊꯕꯛꯁꯦ ꯄꯤꯕꯤꯕ ꯁꯤꯃ ꯑꯣꯏꯔꯒꯗꯤ ꯈꯤꯇꯪ ꯁꯤꯃ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯆꯨꯝꯕꯗꯨ ꯂꯥꯛꯀꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯦꯅꯤ ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯕ꯭ꯌꯨꯔꯣꯀꯦꯠ ꯑꯃ ꯈꯪꯗꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯁꯥꯎꯅꯤꯡꯉꯝꯃꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧ ꯑꯁꯥꯡ ꯇꯧꯕ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯁꯤꯡꯁꯦ ꯀꯔꯞꯁꯟꯁꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟꯁꯤꯡꯒꯤ ꯀꯔꯞꯁꯟꯁꯤ ꯃꯣꯏꯅ ꯇꯝꯕꯤꯔꯕ꯭ꯔꯥꯅ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯕꯕꯨ ꯍꯟꯗꯛ ꯄꯤ ꯑꯥꯔ ꯂꯩꯈꯤꯕ ꯃꯇꯝꯁꯤꯗ ꯀꯃꯤꯁꯅꯔꯅ ꯆꯥꯎꯈꯤꯕ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯆꯥꯎꯈꯤꯕ ꯌꯥꯝ ꯆꯥꯎꯈꯤꯕꯀꯣ ꯁꯤ ꯃꯈꯣꯏꯁꯨ ꯄꯤ ꯑꯥꯔ ꯃꯇꯝꯗꯤ ꯆꯨꯝꯅ ꯇꯧꯒꯗ꯭ꯔꯥ ꯊꯕꯛꯄꯨꯗꯤ ꯃꯣꯏ ꯍꯦꯟꯅ ꯑꯣꯐꯤꯁ ꯈꯔꯕꯨꯗꯤ ꯈꯔ ꯍꯦꯟꯅ ꯊꯦꯡꯅ ꯀꯥꯔ ꯐꯝꯈꯤꯕꯀꯣ ꯑꯗꯨꯕꯨ ꯀꯩꯅꯣ ꯇꯧꯗꯦꯕ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟꯅ ꯑꯩꯈꯣꯏꯒꯤ ꯂꯧꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯇꯧꯋꯦꯕ ꯊꯕꯛꯁꯦ ꯑꯗꯨꯅ ꯏꯁꯦꯡ ꯁꯦꯡꯗꯦ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯑꯩ ꯌꯥꯝꯅ ꯁꯤꯟꯁꯤꯌꯔ ꯑꯣꯏꯕ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯒꯤ ꯐꯪꯉꯤꯕ ꯑꯩꯒꯤ ꯁꯦꯂꯔꯤꯁꯤꯅ ꯑꯩꯒꯤ ꯈꯨꯠꯁꯨꯃꯟꯅꯦꯅ ꯈꯟꯕ ꯇꯥꯕ ꯑꯍꯦꯟꯕ ꯄꯥꯝꯗꯕ ꯇꯥꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯨꯝꯅ ꯊꯕꯛꯁꯤ ꯂꯧꯔꯛꯑꯒꯗꯤ ꯁꯤꯃ ꯈꯤꯇꯪ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯅꯠꯇꯅ ꯊꯕꯛ ꯂꯧꯕ ꯈꯣꯠꯄꯁꯤꯗ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯌꯥꯔꯣꯏ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯏꯕ ꯌꯨꯠꯁꯤꯡꯁꯤ ꯀꯝꯄꯤꯇꯤꯁꯟ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃ ꯏꯔꯩ ꯂꯩꯔꯛꯇ꯭ꯔꯤꯁꯦ ꯍꯣꯠꯅꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯩꯔꯛꯇ꯭ꯔꯤꯁꯦ ꯑꯗꯨꯅ ꯄꯩꯁꯥꯗ ꯂꯣꯏꯅꯃꯛ ꯗꯤꯄꯦꯟ ꯇꯧꯔꯛꯄꯅꯤꯅ ꯃꯁꯤꯃ ꯇꯣꯛꯑꯒꯗꯤ ꯈꯖꯤꯛꯇꯪ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯃ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯔꯣꯏꯕꯗ ꯉꯁꯥꯏꯒꯤ ꯁꯨꯝ ꯏꯔꯥꯡꯒꯤ ꯐꯂꯥꯡꯒꯤ ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯅ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯃꯅꯤꯄꯨꯔꯁꯤ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯑꯩꯈꯣꯏ ꯊꯣꯏꯗꯣꯛꯅ ꯊꯥꯖꯕ ꯊꯝꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯍꯣꯏ ꯃꯇꯝ ꯑꯃꯗ ꯃꯣꯏ ꯌꯥꯝ ꯅꯨꯡꯁꯤꯔꯛꯄ ꯌꯥꯝꯅ ꯇꯧꯕꯤꯔꯛꯄꯗꯤ ꯌꯥꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯅꯥꯔꯤꯑꯣꯁꯤꯗꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈꯜꯂꯀꯥꯟꯗ ꯆꯣꯡꯊꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤ ꯋꯥꯈꯜ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯀꯟꯅꯕꯒꯤ ꯋꯥꯈꯜꯁꯤꯃ ꯑꯩ ꯄꯪꯂꯩ ꯂꯩꯒꯗꯕ ꯃꯥꯟꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯑꯩꯅ ꯃꯃꯥꯡꯗ ꯄꯟꯈꯤꯕꯗ ꯁꯣꯟꯊꯍꯜꯂꯀꯥꯟꯗ ꯂꯣꯏꯁꯤꯟꯕꯒꯤ ꯋꯥꯐꯝ ꯑꯃ ꯂꯩꯕꯅꯤ나 ꯑꯗꯨꯅ ꯁꯤꯃ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯄꯥꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅꯦꯅ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡꯗꯨꯃ ꯂꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯃꯅ ꯏꯟꯗꯤꯌꯥꯗ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯁꯤ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯆꯪꯉꯛꯄ ꯅꯣꯡꯃꯩ ꯄꯥꯏꯕꯗꯨ ꯈꯛꯇꯪ ꯇꯦꯔꯣꯔꯤꯁ ꯑꯣꯏꯅ ꯎꯕꯤꯒꯅꯨ ꯕꯔꯃꯥꯗꯒꯤ ꯆꯪꯁꯤꯜꯂꯛꯏꯕ ꯉꯁꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯦ ꯁꯤꯁꯨ ꯏꯟꯗꯤꯌꯥ ꯊꯨꯒꯥꯏꯅꯕ ꯇꯦꯔꯣꯔꯤꯁ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯆꯞ ꯆꯥꯅ ꯃꯗꯨꯒꯤ ꯑꯣꯕꯖꯥꯔꯕꯦꯁꯟꯁꯦ ꯇꯧꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯀꯟꯅꯅꯕ ꯏꯟꯗꯤꯌꯥꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯁꯤ ꯀꯥꯏꯒꯗꯕꯗꯒꯤ ꯀꯟꯅꯅꯕ ꯑꯩꯈꯣꯏꯒꯤ प्रजाꯁꯤꯡꯁꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯁ꯭ꯇꯔꯣꯛ ꯐꯪꯗ꯭ꯔꯕ ꯃꯩꯇꯩ ꯅꯥꯒꯥ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯔꯁꯦ ꯄꯥꯡꯒꯟ ꯅꯨꯡꯒꯟ ꯂꯩꯔꯤꯕ ꯈꯔꯁꯦ ꯃꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯕꯔꯃꯥꯗꯒꯤ ꯆꯪꯉꯛꯏꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯦ ꯁꯤꯁꯨ ꯀꯥꯁꯃꯤꯔꯒꯤ ꯇꯦꯔꯣꯔꯤꯁꯇꯨꯒ ꯆꯞ ꯃꯥꯟꯅꯅ ꯇ꯭ꯔꯤꯠ ꯇꯧꯕꯤꯔꯀꯥꯟꯗ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯁ ꯍꯥꯏꯅ ꯂꯥꯎꯕ ꯈꯛꯇꯅꯗꯤ ꯌꯥꯔꯣꯏ ꯄꯤꯁ ꯄꯨꯔꯛꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯂꯩꯔꯤꯕ ꯀꯨꯀꯤ ꯖꯧ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤ ꯏꯟꯗꯤꯌꯥꯒꯤ ꯂꯤꯡꯉꯕ ꯑꯗꯨꯒꯨꯝꯂꯕ ꯑꯥꯔꯃꯤꯁꯤꯡꯁꯤꯒꯤ ꯊꯥꯖꯤꯜꯂꯀꯥꯟꯗ ꯃꯣꯏꯁꯤ ꯀ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯔꯀꯥꯟꯗ ꯃꯈꯣꯏꯁꯤꯡꯁꯦ ꯅꯝꯗꯅ ꯇꯥꯟꯊꯣꯛꯈ꯭ꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯁꯦ ꯁꯥꯟꯇꯤ ꯑꯣꯏꯔꯛꯀꯅꯦꯕ ꯃꯁꯤ ꯀ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯕ ꯌꯥꯏ ꯕ꯭ꯔꯟ ꯇꯧꯕ ꯌꯥꯏ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯊꯥꯏꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯍꯣꯁꯇꯥꯏꯟ ꯍꯥꯏꯕ ꯇꯥꯔꯦ ꯅꯥꯒꯥꯁꯤꯒꯤ ꯅꯥꯒꯥ ꯍꯣꯁꯇꯥꯏꯟꯅ ꯀꯟꯅ ꯏꯔꯥꯡ ꯇꯧꯔꯛꯄ ꯀꯥꯟꯁꯤꯗ ꯑꯦꯔꯣꯄ꯭ꯂꯦꯟꯗꯒꯤ ꯅꯥꯒꯥꯂꯦꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯎꯔꯈꯨꯜꯗ ꯀꯩꯗ ꯊꯥꯎ ꯊꯥꯗꯔꯀꯥꯟꯗ ꯃꯩ ꯊꯥꯈꯤꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯃꯛ ꯇꯧꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯔꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯅꯤꯅ ꯀꯗꯥꯏꯗ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯂꯣꯏꯅꯃꯛ ꯈꯪꯇꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯕꯔꯃꯥꯗꯒꯤ ꯆꯪꯉꯛꯏꯕ ꯑꯩꯈꯣꯏꯅꯗꯤ ꯇꯦꯔꯣꯔꯤꯁꯅ ꯍꯥꯏꯔꯤꯕ ꯃꯈꯣꯏꯅꯗꯤ ꯃꯈꯣꯏꯒ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯡꯁꯦ ꯆꯤꯟ ꯀꯨꯀꯤ ꯖꯧꯁꯤꯡꯁꯦ ꯃꯁꯤ ꯇꯛꯊꯣꯛꯑꯀꯥꯟꯗ ꯃꯈꯣꯏꯗꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯁꯥꯏꯂꯦꯟꯗ ꯇꯧꯍꯜꯂꯀꯥꯟꯗ ꯃꯈꯣꯏꯗ ꯋꯥꯔꯛꯑꯀꯥꯟꯗ ꯃꯈꯣꯏꯁꯦ ꯐꯥꯕ ꯄꯨꯟꯕ ꯇꯧꯔꯀꯥꯟꯗ ꯃꯈꯣꯏꯁꯤ ꯃꯐꯝ ꯆꯥꯅ ꯑꯦꯟ ꯑꯥꯏ ꯑꯦꯗꯅꯤ ꯈꯪꯗꯦ ꯑꯃꯗꯅꯤ ꯈꯪꯗꯦ ꯊꯝꯃꯀꯥꯟꯗ ꯁꯥꯟꯇꯤ ꯄꯣꯔꯛꯀꯅꯤ ꯑꯗꯨ ꯅꯠꯇꯅ ꯄꯤꯁ ꯁꯥꯟꯇꯤ ꯄꯣꯔꯛꯅꯕ ꯄꯪꯂꯥꯎ ꯂꯥꯎꯕꯁꯦ ꯁꯤꯗꯤ ꯁꯥꯟꯇꯤ ꯄꯣꯔꯛꯄ ꯌꯥꯔꯣꯏ ꯁꯥꯟꯇꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯤ ꯇꯨꯡ ꯀꯣꯏꯅ ꯆꯠꯀꯗꯕ ꯈꯨꯗꯛꯀꯤ ꯇꯦꯝꯄꯣꯔꯔꯤꯒꯤ ꯁꯥꯟꯇꯤ ꯅꯠꯇꯕ ꯐ꯭ꯌꯨꯆꯔꯗ ꯑꯃꯨꯛ ꯑꯁꯨꯝꯕ ꯑꯩꯈꯣꯏꯒꯤ 2030 ꯊꯣꯛꯈꯤꯕ ꯁꯨꯝꯕ ꯀꯩꯅꯣꯁꯦ ꯀꯝꯃꯨꯅꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯀꯝꯃꯨꯅꯦꯜ ꯔꯥꯏꯌꯣꯠꯁꯦ ꯑꯃꯨꯛ ꯊꯣꯛꯇꯅꯕ ꯇꯧꯁꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯒ ꯂꯣꯏꯅꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄꯣꯄꯨꯂꯔ ꯒꯔꯃꯦꯟꯗ ꯌꯥꯎꯒꯗꯧꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯤꯒꯤ ꯁꯦꯟꯇꯤꯃꯦꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯗꯨꯃ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯤꯂꯣꯡꯒꯤ ꯀꯔꯤ ꯂꯤꯂꯣꯡ ꯕꯨꯂꯦꯇꯤꯟꯒꯤ ꯕꯨꯂꯦꯇꯤꯟꯅ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯗꯅ ꯉꯥꯏꯍꯥꯛ ꯈꯟꯅꯕꯒꯤ ꯃꯇꯝ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯚ꯭ꯌꯨꯔꯁꯤꯡꯁꯨ ꯑꯩꯅ ꯉꯥꯡꯈꯤꯕ ꯁꯛꯈꯤꯕꯗ ꯑꯁꯣꯏ ꯑꯔꯥꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯗꯨꯃ ꯑꯩ ꯊꯝꯖꯒꯦ
internally displaced people hai tar IDP je mafam mayam ni da more than 60,000 ni mathak tamani pura lai moi jing se sigi marta satra yauri ahal laman mayam su yauri lai gi da su mayam lai ra adu bo quite important or process satra sing si da focus to ga tar huzik chahi ohum je moi like tam gi ra moi satra ni khoi gi family du gi oina jo moi future je moi pura ka doi na no moi product to ne aduga family ji ahal jing na macha jing like tam han mangam da gi depression anxiety stress mental health issue thola ko mayam su yauri high issue je students sing da hujing mangjari bo poche chahi kya gi matung ri khoi cope up to ngam ga dori ge aduga high ba sokri ba damage ya permanent oiba damage ma dum oigadori bra aduga ngasagi depression mental health issue leira kanda laigi da ba si gi mayam yauri mayam sing sigi magi oiba right haitare aduga magi oiba khoi pot simari monda asoiba pot amri to bira bani kana na soheli bano haiba kangra su hydra su khangda badi nati hydra su monda kana gu momni asoiba khadi to bira bani madugi oiba chap chaba phongam thok kana na pi ge dori ge moi je dum mangjer ga leiga dori bra haiba question jing nang aroi bis da hapsan jaw ge ai mar de thar yam pasai question du IDP gi problem si di yamna thamoi yam chon ngai gi keno ni moina lei ba keno je makoi da depression dum lei ni makoi gi future je keno si makoi tumam dai da khan ba kan da makoi da awa ba mo oirang ne sikse adu koi popular government la ida lengak na dum tongan ba policy ne na hana dum palo lawi yum sani chang ba ya ro na keno tawni yum sabirani paisa duk pi ni resettlement tawne na dum ngasi ok ti thabo na dum onthok ti dum thangai seng na koi gi maitai community gi oina lei riba relief camp de lei riba IDP sing sidi yamna jenan noi ma ta ne ba adu ku gi de thongmo kara dum yauri thongmo yauri di kaisum tawde bi da adai changkhela ka da relief camp de lei ga yum mai cha ku ne adu maitai ne thani ka no hajan ba kang bu yam dai ri ba aduna ma sing si khara ju yam bani sima koi mam si khangmi na ma thok ta aduna hajik darkar lei ri se makoi gi future si men khana ba ge da mak ta koi gi lai ba popular government amna moi da sentiment amna leibak si gi nungsi ba praja nungsi ba ma thok ta ba pesa nungsi ba na ta na sima hek makoi gi wakalon da sel gi de makoi tongan ba matam da gi cabinet kang de assembly kang de phajaba decision lor pa ya ba aduma lobi ha ba juma da thamja ge habla appeal tok jage aduga makoi yum sa ba gi si boro pekra koi gi jiri gi koi gi jagudor gi se si yum khara sa ba ho gren dak se yum khara sa ba ho gi ba si inthin ngai na sa de na wa hek mai hek sak ba ikoi ngai da yum sa dora ba ne na kanano MLA gi nai mantri gi ni hai matam da ina jiri de lei ba kan da yot me am pore trak pora kan da gudam da thojale da hajuk si tha ma khai mu khyamja na koi gi honorable CM na nan jiri de chat pa se si gi hapta mu ki mamang si da moi yum sa ba hore ai da na ai ka khana chana ma sing na photo thare ba photo da sari ba yum da mawong ta te yum di sa ba udri ma koi na semi ba foundation ga da u ba do aduna si gi matang dori thamja ning gi se sidi igi P ne E ne pula kanda awa ba ta ki ba kamu sing di ayang ma sin sen to ma tong da ba wa khana ta ba da tawdori ba thika da oi gadra government ge official na tawdora yam phajana mawong ta na tara thadara ga su tara do chang dam sabiram ba natraga sa magi cross kai do ka da nipan chang na sabiram ba sima ma thong ta ya ba aduga hojik si akhoi na ngalingai de gi IDP sing sigi masa masu lai su tammi ba mayam si yarga di free da tawbiu marak na poi school da taman biu da makoi government gi sun targa su government school bokta koi na private school bokta koi na changa matam da haja da na phanam tam gi ba lai adu ma maduna din ning ba thung ba na ti magi fees ka natra no magi cross sa thok chasin gi am sangal pani na yum ma pan ta sangi si ls no da jik si 500 si di mi ahum mari lai ba da ka suna tre ba adana 1000 gi near 1000 kare na changba ngak ta ne ba si ma khoi na lupa marphu ga ni thoi khak phangu tu na di si gi maintenance wa ne ba aduna yam phajaba policy sembi ba jik si makun masa hai ba yarom ga ni kamai tok da nang na kari hai nei kari taro ga nang chen thok lai ni kari taro ga nang gi magi parallel jing tu ni ko ai jari se gani kamai tok da kano tong ni ar tong na ba makoi gi sen tan ba na ba gi lambi sima government na makoi invest to wira kan da maduma mathau ta bran khali aduna tana koi gi okto da la kan da dup khara yom ba ma khara sorok ta nungsa sa gi yom ba di koi da yeng musun ngai te phama kan da the yon ge habitar ga su dukan ko mani khangde koi gi IDP mayam gi dukan ka kai na colony ma sengpal ka da dum sema da mi sing nu si da dum pot la ga dam ne ba liang mai market na tong da dum hapta gi ke lak pa si da mayam dum pot tu phajaba ba thi da dum chala ga lai ru si ba corporate tong na ri ne ba so tong da corporate tong na ba ma thau tai lu ga loina na not only government na ta na koi gi lai ka gi CSO lai ri ba tong ba NGO lai ri ba mayam sin su
ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯃꯔꯨꯑꯣꯏꯅ ꯁꯥꯇ꯭ꯔꯁꯤꯡꯁꯤꯗꯤ ꯈꯔ ꯑꯉꯝꯕ ꯃꯇꯦꯡ ꯃꯥꯒꯤ ꯁ꯭ꯇꯦꯞ ꯑꯃ ꯃꯇꯣꯝꯗ ꯂꯦꯞꯆꯕ ꯉꯝꯕꯕꯨꯛꯀꯤ ꯁ꯭ꯇꯦꯞ ꯇꯨ ꯂꯦꯞꯆꯕ ꯉꯝꯕꯕꯨꯛꯀꯤ ꯇꯥꯡꯀꯛꯇꯨꯐꯥꯎꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯣꯔꯦꯜꯂꯤ ꯑꯗꯨꯒ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯈꯣꯏꯅ ꯇꯧꯗꯅ ꯂꯣꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯅꯠꯇꯕ ꯑꯍꯜ ꯂꯃꯟꯒꯤ ꯄꯥꯎꯔꯧꯗ ꯂꯥꯏꯔꯕ ꯑꯃ ꯏꯅꯥꯛ ꯈꯨꯟꯕ ꯇꯔꯥꯅ ꯁꯞꯄꯣꯔꯠ ꯇꯧꯕꯗ ꯃꯅꯤꯡ ꯊꯨꯡꯗꯦ ꯍꯥꯏꯔꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯈꯖꯤꯛ ꯇꯧꯕ ꯉꯝꯕ ꯌꯥꯝ ꯇꯧꯕꯤꯕ ꯀꯥꯡꯕꯨ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯑꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯇꯧꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨꯃꯁꯨ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯂꯥꯛꯏꯕ ꯒꯔꯃꯦꯟꯁꯤꯅꯁꯨ ꯑꯍꯥꯟꯕ ꯐꯣꯀꯁꯁꯦ IDPꯁꯤꯡꯁꯤꯗ IDPꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯣꯜꯂꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯕꯨꯛꯅꯤꯡ ꯅꯧꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯉꯥꯛꯇꯅꯦꯕ ꯂꯩꯔꯤꯁꯤꯡꯁꯦ ꯀꯩꯅꯣꯝꯃ ꯍꯥꯏꯕꯗ ꯀꯞꯇꯣꯏꯅꯤ ꯃꯈꯣꯏ ꯅꯣꯛꯄꯁꯤ ꯁꯔꯨꯛ ꯌꯥꯎꯔꯔꯣꯏꯗꯕꯅꯦꯕ ꯑꯗꯨꯅ ꯃꯈꯣꯏꯁꯤ ꯈꯨꯋꯥꯡ ꯃꯍꯤꯗ ꯂꯩꯕ ꯃꯤ ꯉꯥꯛꯇꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯐꯖꯕ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯁꯦꯟꯊꯣꯛ ꯂꯩꯅꯅꯕ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯃꯣꯏꯅ ꯏꯟꯚꯦꯁ ꯇꯧꯕꯤꯔꯀꯥꯟꯗ ꯏꯟꯚꯦꯁ ꯇꯧꯗ꯭ꯔꯒꯗꯤ ꯉꯝꯃꯣꯏꯕ ꯁꯤꯃ ꯑꯩ ꯒꯔꯃꯦꯟꯗ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯥꯇ꯭ꯔꯁꯤꯡꯒꯤꯗꯤ ꯑꯩ ꯃꯃꯥꯡꯗ ꯑꯃꯨꯛ ꯊꯝꯖꯈꯤꯗꯨꯅꯤ ꯑꯩꯈꯣꯏ NGO ꯃꯌꯥꯝꯅꯁꯨ ꯇꯧꯁꯤ ꯒꯔꯃꯦꯟꯅꯁꯨ ꯑꯦꯅꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯑꯣꯏꯔꯒꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯃꯣꯏꯒꯤ ꯀꯃꯤꯇꯤꯗꯨꯅ ꯃꯈꯣꯏꯁꯤ ꯍꯣꯏ ꯃꯣꯏꯗꯤ ꯂꯣꯏ ꯂꯧꯅꯤꯡꯉꯝꯃꯣꯏ ꯂꯧꯅꯤꯡꯕ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯃꯣꯏ ꯁꯥꯇ꯭ꯔ ꯀꯣꯇꯥ ꯈꯔ ꯈꯥꯏꯗꯣꯛꯅꯔꯀꯥꯟꯗ ꯌꯥꯝꯒꯗꯕ ꯅꯠꯇꯦꯕ ꯁ꯭ꯀꯨꯜ ꯑꯃꯃꯝꯗ 10 ꯀꯨꯟꯅꯦꯕ ꯃꯗꯨꯒꯤ ꯃꯈꯣꯏꯒꯤ ꯊꯥꯒꯤ ꯊꯤꯒꯗꯕ ꯈꯣꯡꯆꯠꯁꯦ ꯂꯣꯏꯅꯃꯛ ꯔꯤꯖꯨꯝ ꯇꯧꯕꯤꯕ ꯑꯗꯣ ꯉꯝꯃꯒꯅ ꯃꯈꯣꯏꯅ ꯕꯣꯏ ꯀꯣꯂꯣꯝ ꯏꯚꯟ ꯂꯥꯏꯔꯤꯛꯐꯥꯎꯗ ꯄꯤꯕꯤꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯈꯣꯏꯗ ꯑꯩꯈꯣꯏꯒꯤꯁꯨ ꯁꯄꯣꯔꯠ ꯂꯩꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯃꯈꯣꯏꯁꯨ ꯈꯔ ꯄꯨꯛꯅꯤꯡ ꯆꯥꯎꯈꯠꯂꯛꯀꯗꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯃꯁꯤꯃ ꯑꯩ ꯇꯧꯍꯟꯖꯅꯤꯡꯉꯤ ꯑꯗꯣ ꯑꯣꯖꯥꯒ ꯉꯁꯤ ꯎꯅꯖꯕꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯔꯣꯏꯗꯕ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝ ꯑꯃꯁꯨ ꯑꯣꯖꯥꯅ ꯄꯤꯕꯤꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣ ꯃꯇꯨꯡꯗꯁꯨ ꯑꯣꯖꯥꯒ ꯍꯦꯟꯅ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯋꯥꯔꯤꯁꯤꯡ ꯁꯥꯟꯅꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯕ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯂꯧꯖꯒꯦ ꯊꯥꯒꯠꯆꯔꯤ Thank you.